Mijing tabir ba khoi pumna pu image tv na taram na okcha bol na Rajesh Kumar na khurumjari ngasigi maroi ba pauda Myanmar ga taina ba ngamkhai da Chandakriti Maharaj na yunglamba nungsing lairamdre Infertility honglakpana lamdam asigi demography da chawna akai ba oirakani haina Minister Dr. S. Ranjan na haikre amasung KBBWA amasung SCF na Kaksing Municipal Council da maral sirak libasing adu achumba nate haina KMC na hongdorli mapungoi pau lobirasi Manipuri lamgi lamkhai khangnaba Chandakriti Maharaj ki matamda Kamjong district ki Satrik Khulen amadi Sanalok da Myanmar gi Nampalok anigi tainaba mafamda yunglamba nungsing lengak na replica oina semna nabagi dabak Imphal da puraknaba Art and Culture Department ki mihut kangbu amana chatlubada nungsing adu leramdre nung replica oina semna nabgidama nung lowbagi khongchat adu Art and Culture Department ki Joint Director Kaithal Lakpam Dinamani amadi cultural activist Mutua Bahadur anina lusingba paumi kangbu ama yawba team amana numit nini sangna chatkibani tha asigi taretagi chatkiba team aduna ahanba numitta Chandakriti Maharaj na Satrik Khulenda Khilamba Hanuman gi mami hakpa nung adugi manakta hana chatki adubu hari mafam aduda nung adu leitre haina khunja singna khangalaki adubu Joint Director gi maikaidagi nung adubu Paishinba Khunja Singh yauragadi department da sinaduna mafam adubu ningthina semgat sagatpagi matangda wari sabadagi Khunja Singh gi maikaidagi nung adugi mari makhong adu makhoina athu matamda thidoktuna department da sinagani haina thajaba pirakhi loinana tim aduna ngarang ayuk anganbadagi Sanalok amasung Nampalok anigi marakta thamlamba Chandakriti gi khongul yawba nungga loinana lamkhai gi matangda wahai kaya iramba nung leifam aduda chatki tim aduna lok ani tainafam du nung lei haiba sing macha adugi mathaki mafam yorokpada hana nung leihauba mafam adu kanagumba kharana tawkhairamba thengnaraki adubu tim aduna sing adugi mafam kayada pung kaya sangna leibak tawkhaiduna nung sing adu thirabasu phangba ngamdana halaki khongchat adugi matangda Art and Culture Department ki Joint Director Kaithal Lakpam Dinamani na paumi singda hai Manipur gi pak chawba asi kanagumba kharana square mile charted khaktani hairiba asi lali document haiba asidi semdok labasu yai adum oinaba archaeological evidence haiba asidi scientific oina proof tawrabani chamjin sajinba yabanati mafam asida lamdam asigi boundary oina khilam miba nung behang lomda khilamba nung tipai mukta tuiwai turel amadi barak turel gi marakta khilamba nung yauna Kohima Museum da Manipur gi ningthau singna lamdam asigi pak chawu sing khangnanaba nung sing asi yungdan thalami khongchat asina lamdam asigi lamkhai gi matang da su miyam da kanaba kya piba ngamlagani maram asina hojik thiba phangdana leiba Maharaj Chandakriti gi khongul yawba nung amadi lamkhai gi matang da iba nung adusu thiduna puthokpa ngamba miyoi da matik saba awamal pigani hainasu mahakna makhataki Infertility honglakpana lamdam asigi demography tungi mirol da chawna akaiba oigani haina Health and Family Welfare Minister Dr. Sapam Ranjan na ngasi Ilsi Sharma na iba menstruation deconstructing myth and beliefs haina mingthonba lyric release tawagi thoram da chief guest ki warol piraduna phongdokhre Manipur Press Club ta pangthokkiba thoram aduda mahakna makhata na hai nupi singda thagi khongkap lakpa matamda hakchang tanana yamna hygienic oina lainanaba hotnagadabani masida section haudrabadi lamdam asigi
fertility rate ta chauna akaiba pirakpa yabagi maram ama oirakani loinana leiriba lamdam asigi demography da su kairaktuna tungi birol da chauna akaiba ama oirakpa yai yana leiri nupi amana angang oingai matamdagi thagi khongkap lakpadagi angang miron bada chauna mari leinai matang asida lamdam asida leiriba nupi khunaibu tinjang kaijang dana masamo fana lainabgidabak chief minister menstrual hygienic scheme gi makada lamdam asigi leiriba government school amadi college singda sanitary pad vending machine sing thamnanaba thorang paikhatli loinana sanitary pad leiba matamda GST kakte nupi singbu masamo fana thamnanabagi pandamda India government amadi Manipur government su akhanna mijeng thamli hai matam asida section haudrabadi aruba phim ama mayok nagani masida mama mapa singi achouba thodang lei masida sunatna nupa singna su khanbiba mathau tai hauzik lamdam asigi khungangi lam singda chada humdratreti sanitary pad sinabagi mahutta fina mahut sinari masina nupi singi haksangda sauna infection thohanba amadi laina pokhanba yabagi masa ama oiri phibam asi yenglaga national health mission gi makhada leiriba nurse asa worker singna yamna yum da chattuna sanitary pad sinnabagi matangda wakhal tahananaba kan hodari thorom aduda Dhanamajari University gi School of Humanities gi Dean Professor Dr. Chungkham Chilaramani na thorom mapu Khetrikau Kendra gi MLA Sheikh Nurul Hasul amadi second MR gi commandant Victoria Yengkhom MPS na akhanna mitung sing oina saruk yakhi Manipur gi sel thungi phibam ka hena sokchinba phibam da leire maram aduna ithak irang da tawduna leibagi mahutta akhang ahi tanaduna karamna state asigi tunglam chat semlam nanba khananabagi matam thengmale haina MLA Karam Syamna phondokre ngasi Jan Manipur Dance Academy gi auditorium da pangthokpa lamdam asigi saknaraba aiba Sarchan Chiam gi nungsibi Myanmar amasung nungsibi Japan kauba lamkoi wari larik ani phombogi thorum aduda langthawal ACG MLA Karam Syamna hai Sarchan Chiamna mamangda ikhiba nungsibi Krishna miyamda anouba inot piba ngamkhibani loinana Greece ki civilization gi matangda miyamna ningthina khangba ngamkhi ngasi phongliba larik ani asisu miyamda lamkoibagi inot soiduna piba ngamgani thajai aibi singna iriba larik singi manungda haurakliba naha singda wakhalok singi inot piba ngamba asi lamkoi wari su amani matamgi matung inna social media gi bapangal asi yamna kalle politicians singi oinadi social media asi sakyeng nungchel gumbani politicians singna ngangkhiba achum aranba khudingmak social media da kudakta reaction taunari miyamna politicians singdagi kai pamli haibasi khangna thabak tawgi matam oire haina mahakna makhatana phongdokhi Herbalife Nutrition के Executive President Tim Konsam Nonikant Singh, Indo-Myanmar Cultural Association Manipur के President Sapam Bhaigya, Indo-Japan Friendship Association Manipur के President Prelapam Nandakumar amasung Naharol Sahitya Premi Samiti Imphal के President Nauroibam Indramani saruk yakhi Sri Kunjo Singh Publication Kakching na puthokpa Kunjo Pukram na iba Warengi Lairik Misam amagi punsi wari amasung sayrengi lairik hanjunaha hai namik thonba lairik ani ngasi haunabi matung inna phongkhre Kakching Phokchpa lekai laiba Library and Information Center Kakching gi mipun sangda pangthokpa lairik phomoi thorom aduda Professor Rajan Tujamba Convener Manipur Advisory Board Sahitya Academy New Delhi na athoiba mithung amasung N Kiran Kumar President Manipur Literary Society Imphal na thorom mapu oina saruk yakhi ngasi phomkhiba wari masagi lairik misam amagi punsi wari gi matang na pini mai thabaktagi pothakraba ZEO na aduga saireng lairik henjunagi matang da Professor N Sanatomba Manipur University na ngangduna lairik masak takhi Kumjali singani kumari da laibak asigi pangthokadariba Lok Sabha gi election asidasu BJP na chauna mai paktuna India da Narendra Modi na rusingba BJP gi lengak asi adumak makhata na laikhigani haina hinganam constituency gi MLA Dr. Y Radhesyam na phongdokre wafam asi BJP OBC Morcha gi
मिजेंग मखादा बीजेपी हियांगलम मंडल सिंधुना लामैदोंग द लाइबे एमएलए असिगी मयुमदा पांगथोकपा हियांगलम एससीगी खुंगंग खुंगंग सत्सी युम सत्सीगी कैंपेन हौदोकपगी थरमदा हाइखिबनी बीजेपी गी निफुमदो शिवम पोक कुबंगा मरी लेनना थासिगी तरुक्तगी हौदुना तरामरी फाउबा लाइबाक सिन बतुंगना चथरिबा थरम हौदोकपा अदुगा मरी लेनना कैंपेन असिगी मणिपुर इंचार्ज सुरेंद्र वादालिया सुगनु एससी द बीजेपी की मेरेप ओइकिबा एम विनोद बीजेपी हियांगलम मंडल के प्रेसिडेंट टीएस हेमंत अमदी सेक्रेटरी टीएस सनातोंबी यावना मरु ओइबा मियोय कयाना सरुक याखि हियांगलम एससी की तोगान तोगान मफम द लैबा ओबीसी की सर्टिफिकेट पाइबा मियोय कयागी युम द चंगदुना चटखिबा थोरम अदुगा मरी लेना एमएलए राधेश्यामना इंडिया द प्राइम मिनिस्टर नरेंद्र मोदी की लेगाक लाकपदगी ngasidi hiram kayada ohong balakle malangwi leba kayanasu india bu masak khangba amadi ikai khumnabagi sangsu hendgapba leptan hengalakli asumna ten khra chahi khra asida lakliba ohong ba kaya asina bjp bu miyamna pamnabagi sangsu leptan hengalakli masigi mahi oina lakadaba election asida leibak asida bjp adumak लेखिगनी मरम असिना मणिपुर की मियामसु अवनब मणिपुर अमा पुरकनब स्टेट असगी एमपी की सीट अनिमक बीजेपी की मुहित ओइना थागतनब होटमिनसी हाइखि कक्चिंग बाजार बिजनेस वेलफेयर एसोसिएशन के बीबीडब्ल्यूए अमदी सीनियर सिटीजन्स फोरम अनिना अरानब एलिगेशन के कक्चिंग म्युनिसिपल काउंसिल द चथरकलिब असि युफम यावदब अमदी कांगलुप नाइब थौनी हाइना कक्चिंग म्युनिसिपल काउंसिल के केयर टेकर ओइना थौपुरिबा काउंसिलर सिंगी माइकेतगी फोंदोरली म्युनिसिपल काउंसिल असगी केयर टेकर सिंगना ngasi मणिपुर प्रेस क्लब ता पांगथोकिबा पावगे मफम अमदा काउंसिलर सिंगी चेयरमैन नावरेम संजीत कुमार सिंगना वफम असि फोंदोकलदना मखा ताना हाई हौख्य मार्च 15 दा मसाना मसाबु केबीबीडब्ल्यूए अमदी एस CF की थोमी सिंगनी हाइना सकताक सब मियोय खरा लाकलगा इलीगल ओइबा मोंगदा म्युनिसिपल काउंसिल असगी ऑफिस सोलोन सिन लमकी म्युनिसिपल काउंसिल असगी ऑफिस बेरर सिंगी माइकेदगी करी मरम की दमक सो लोलिबनो निखिना वारी सासी हाइबदा मियोय सिंग अदुना याकिदे केबीबीडब्ल्यूए अमदी SCF असि मियामगी याइफननब खनबा ऑर्गेनाइजेशन अमनी हाइबा खंगी अदुबु मियोय अमगी खुजिन थौरांगदा चटप मानबा मोंगदा थबक तोरकबा असिदी जममनब फावी हौजिक SCF की मियोय अहुबना मरम चादबा एलिगेशन तौदुना कोर्ट केस तौसलकपदगी कक्चिंग म्युनिसिपल काउंसिल असि थबक पूर्णमक लेप्तुन लैरी असिगो मरम चादबा एलिगेशन असिना प्रजाबु अवाफमद ताहनबिरे SCF की प्रेसिडेंट एन सनातोंबना लुसिंगबा कांगबु अमना सॉलिड वेस्ट की सेनफम हेनगतप यारोय टेंडर तौदना थबक तौब यारोय मरम चादना प्रजा की सेनफम सिजनबा यारोय अमदी एग्जीक्यूटिव ऑफिसर लौथो हाइब डिमांड अमदी एलिगेशन कया तौरकली तसेंगनमक म्युनिसिपल काउंसिल असिगे काउंसिलर सिंगना मरम चादना प्रजा की सेनफम सिजनबा लेते टेंडर तौदना थबक तौखिबसु लेते सॉलिड वेस्ट की सेनफम हेनगतलिबा असिसु ममांगदा हप्ता अमदा अनिरक खक्तमक डस्टबिन कलेक्शन तौरंबा अदु वीक अमदा अहुमरक कलेक्शन तौबगी मैनेजमेंट हेंगत पगिनी लनागी नते मसी अतोप अर्बन लोकल बॉडी सिंगदसु लोइना तौरिबा ngaktani लोइना एग्जीक्यूटिव ऑफिसर लोकथोकपा हाइबसिसु म्युनिसिपल काउंसिल असिना ngambनते मदुदी डिपार्टमेंट की मथौनी हाइना पाउखुम पिरकली काउंसिल असिना चटनबीगी मतुंग इन्ना तौखिबा पार्किंग अमरी टोल टैक्स फी कलेक्शन की ऑक्शन टेंडर अदु केबीबीडब्ल्यूए ना फंकी अदुबु रूल की वांगमदा थबक सुरकपदगी केएमसीना थबक अदु अथिंगबा पीखिबगीदमक अरानबा एलिगेशन असि थोरकपो ओइगनी खली अमरोमदा SCF की प्रेसिडेंट की मसानुपा असि KMC दा कॉन्ट्रैक्टर ओइना थबक तौबनी डेवलपमेंट की वर्कसिंग की टेंडर मसानुपाना फंगदुना सुखिबनी अदुबु थबक खुसु अदु फत्त बदगी KMC ना अथिंगबा पीबगीदमक SCF ना अरानबा एलिगेशन तौरकपा ओइगनी खली पनबा याबदी विलेज नंबर 62 कक्चिंग वारी असि स्टेट लैंड ओइना लेबनी अदुबु KMC की अयाब यावदुना SCF कक्चिंग की मिंगदा ओनसिलंबा असि लैंगाकना मखोइदा अहेनबा शक्ति पीरबरा हाइबगी सिंगनबा लैरे मरम असिना लैंगाक असिबु अफबा लंबीदा लमजिंगलिबा चीफ मिनिस्टर ना हिरम असिदा मित्यंग संगबिरगा चौखत माइकैदा हेना चटमिननबा होटनबिउ हाइखि अखोई कक्चिंग म्युनिसिपल काउंसिल की रूल लेजरीब रूल की वांगमदा मखोइना अरोनबदा लोंजा लोंथोकजा
adagi manungda negotiation tausi haina council da yarak har kibalai adu koina adu kumba oidaba badaba thawsing adu toningdabana koina madugi wafamdu pakata na khanakide adu kumbagi sawningba aibana atamna miyo kharana Kaksing Municipal Council da bagi maram chadaba allegation ji pra haibagi signable Janam Chandrok Cookie immigrant Singh ex Pradhan H Suresh ki matamda PMJY ki beneficiary list chalalamle amadi lisingani manga dagi electoral roll da yaure hariba wafam asi aranba wafam ni hokyo sahi lisingani taratare dagi chahi asi fawa khul asida cookie khul amata laite amadi cookie amata tade loina lisingani manga da Wangkem khulda electoral roll da yarom le haiba asisu ex Pradhan asigi matamda nate masidi political game manba thong amani haina ngasi Manipur Press Club ta pangthokpa pawgim pham amada Janam Chandrok Village Development Authority ki secretary Irengba Inderjit na phongdokre pawgim pham aduda mahak na makhata na hai lisingani 33 dagina lisingani krumdoi fawa sida Janam Chandrok ki electoral list ta cookie amata yawde ngasi fawa illegal immigrant amata laite adubu Chahi tarahumdogi mamang da Janam Chandrok da laki haiba cookie sing adudi Christian missionary ngaktani haiba miyoi sing adudi hokiba chahi lisingani tarahumdoi da maramdam Mizoram da hankibada natana Mizoram ki voter list da pawa chankrabani aduga lisingani manga da Wangkem khul da cookie immigrant ni haiba khara electoral roll da yaure haiba wafam adusu ex Pradhan oiba ai Suresh ki matamda natte Suresh lisingani taretagi Pradhan oibani Janam Chandrok ta lakhiba cookie ama ani adusu illegal immigrant nate Christian missionary singni matam aduda Aadhaar card amadi ILP laitabana Indian citizen ama oibagi phamphang thokpa hakki matung inna lakchabani maram asina voter list ta Sureshna hapani haibasidi aranba wafamni job card ki list challi haiba adusu Pradhana ngamba nate madudi department ki oiba Thabakni maram asina Janam Chandrok khulda illegal immigrant sing thamba manba wafam sandhokpigano ingna sikna leiriba Janam Chandrok ke adumak ingna sikna leijage haiki Thawal district ki Thawal PS ki manung chanba district hospital Thawal gi banak leiba lanchanba pharmacy da commando ni haiba mioi amana nomai utlaga nisa oina su sinnaba hidak pukre hari thodok asida chenaba commando farga Thawal Police station ki custody da leiri hari yamna tangna thokpa thodok ase ngarang nubdang pung 3 makhairom tarakpada thokibani hari thodok phakhom dagi phangba pawgi matung inna wholesale tauba lanchanba pharmacy da Thawal police commando da leibani haiba mioi amana tablet Japis piu hairakhi haiba tablet ase nisa oina susinaba maramna leiti haiki adubu nupa aduna dukan manungda changchilaklaga Ascoril syrup Lokthok laga thoki maduda paisa pinanaba hairubada gari manungdagi nongmai puthorok laga kapkani haiba aki akang piram laga pukhibani hari hiram asida lamdam asigi Chief Minister N Biren Singh amadi Home Department na akhanna miyang sangbiduna maral leiba sing matik chaba cherak pibiduna micham miyambu tangdu leitana lehanbiu haina puning chingchilaki police tagi phangba paw matung ina maral leiba commando paraga hojik Thawal PS ta lady loinana case ama register tawre hari All Manipur United Clubs Organization amukogi lamjing makhada Imphal East District United Clubs Organization na mapung oiba thaudang lauduna Jenims ki ophthalmology department amadi National Program for Control of Blindness and Visual Impairment National Health Mission Manipur ga kusam naraga Imphal East District ki Lamlai Assembly Constituency gi Tuition 5 village the free eye camp come distribution of spectacles ke tharom ama pangthokre ngasi camp asi Tuition 5 youth rising club Tuition 5 ga khosam naraga pangthokpani tharom asida amuko gi president Phairojam Nandoluang na chief guest Jenims ki ophthalmology department ki assistant professor Dr. PS Bharti amadi Imphal East District United Clubs Organization gi president Takelambam Duijo na guest of honor aduga Tuition 5 village ki chief SH Nisosel Kharamna President Oiki ngasi angansing ikofa kaksing gi pothasangda phamkiba kaksing da labor club organization gi musing amadi chief ministers Green Manipur Mission gi brand ambassador oiribi Valentina Elangwam yauna phamkiba mifamna hokiba March kuntrama to lisingani kulum doida SGO kaksing na Adam kaksing amadi machimanau sebastram kaksing da eviction notice pirkpagi thong condemn tawbaga loinana chahi kun hena changchilakliba angansing ikopa kaksing bu protect
tawbada angamba saruk yaminanaba haina warep lawba loinana DCDM Kaksing SDO Kaksing eviction notice tatna handanaba taksin bahaina yanakre Save River Clean Water haiba timda Sunday khudingi tangkak naina eco network hairoki thomi singna mosilakliba kaitharakliba film sokchilaklaba Manipur ge tongan turel singgi manung chaliba hairok Wangjing River sengbugi thabak ngasi su hairok part 1 Laikol gi area da MYC club ki thomi singa loina pangthokre ngasi turel sengba aduga mari leina eco network Hairoki Secretary Sinthangamba Laisramna Pongdorpada Turelda Amot Akai Fattaba Kaya Lagthoklamba Asina Akoibagi Fibamda Yamna Chauna Solakpa Cheliba Ising Asi Mosil Handuna Mahik Matai Cherhanbana Laina Tina Kaya Polaktuna Sinnaba Yadraba Ising Ama Ohilak Nabagi Aikoigi Kudingmaki Mangjaba Oiminargani Ising Yaudana Jiba Panba Amata Hingba Yaro Haibasi Aikoina Kautopum Tore Amaromda Turel Asida Nung Lengoi Maningtamna Pektuna Laire Turel Asige Horokpam Maruda Uzau Kaya Yantatuna Sing Koktuna Popi Thaba Asikaktanatana Maru Koklawa Sing Kayada Hogaiduna Nungjau Kaya Atingba Amata Laitana Leptana Pekpadagi Turel Asigi Masak Thilakpada Natana Nong Suba Matamda Nung Lengoi Leibak Kaya Chentaraktuna Turel Asi Thelak Nabagi Maram Oire Masida Mari Lainaba PICD Water Resources Environment Department Amadi Manipur Pollution Control Board Asu Pukchel Sengna Akhanba Akaknaba Miyeng Sangbiu Turel Sengba Asida Mateng Pangbiu Haina Apil Torokli Manipur Lengaki Cabinet Mifam Amana Lamdam Asigi Mafam Kharadagi Yu Sungba Yuan Bagi Lairamba Atingba Lokthokyo Warep Adu Hando Kadabani Haiduna Coalition Against Drugs and Alcohol Kada Amadi Lamdam Asigi Tongan Toanba Imaluk Singna Chatharakpa Democratic Oiba Khongjang Singgi Saru Ama Oina Ngasisu Imphal West District ki Lambal Mayai Lekai Amadi Imphal East ki Kangu Singjinda Wakan Impam Pangthokre Wakan Impam Adu Lekai Ani Asigi Maira Paivi Singna All Manipur Women Social Reformation and Development Samas Nupi Samas Amasung Kadaga Puna Kusam Naduna Pangthokpani Kangpokpi District ki Kaubru Hills Range ki Manung Chanba Sawan Kining Lamgi area da Nauna Kundarakpa Purup Amagi Miyoi Khrana Umang Kaya Kokthorliba Asi Lengangna Akanba Mideng Sangbiduna Maralaiba Singbu Cherak Pibio Haina Sawan Kining Kulgi Ningthau Wishobo Salana Maina Lengaki Pukning Chinchilakli Hiram Asiga Mari Lainana Kulgi Ningthau Usobona Thadrokpa video release amada Kaubru Hills Range ki Manung Channa Laiba Liangmai Purup na Kundaba Sawang Kining Lamgi area asi Matam amada Lafu Yauna Forest ki Putok Kaya Putoktuna Yamna Nungaina Lairamba Mapam Amani Adu Sahi Karagi Mamangda Kulgi Lamgi area da Atopa Purup Amagi Miyoi Kiana Namfuda Changchilaklaga Kundaba Horaki Loinana Haiba Miyoi Sing Asina Singi Mapam Kayada Chemical Sizinaduna Umang Kokthok Popi Thaba Yauna Thabak Kaya Torokpana Kul Asigi Miyamgi Sinpam Adusus Chauna Saithing Pangle Masigi Mathakta Umang Kokthok Pagi Achauba Awaba Masu Sing Amasung Tamgi Miyamda Phangba Hore Maram Asina Hiram Asida Kangpokpi Forest Amadi Home Department na Midyang Sangbiduna Reserve Forest ki area Yauna Kulgi Lam Kayada Umang Koktholakliba Asi Tingbiduna Maralaiba Singbu Phabiu Haiki Aroibada Maroi Pau Amuhanna Myanmar ga tainaba ngamkhaida Chandakriti Maharaj na yunglamba nungsing lairamdre Infertility honglakpana lamdam asigi demography da chauna akaiba oirakani haina Minister Dr. S. Ranjanna haikre amasung KBBWA amasung SCF na Kaksing Municipal Council da maral sirak libasing adu achumba natte haina KMC na hongdorokli Nasigidamaktadi paudam pijaba mata solution jare yang tabir ba khwai puna pu amuka hanna rumjari